Okay, welcome back to my channel 7 speed. Ngasi topic se khoi gi Bs4 amadi Bs6 ki matang dane ado mayam su thodo hendakna khoi gi khangnaram mani haiba tare masi Bs4 na karino Bs6 na karino haiba do ado ngasi samlapa khoi Bs4 gi 6 ki matang da samlapa khoi gi keno done wari dune tawrkadoi se ado mayam miyeng taminer si Bs4 haji karino Bs6 haji karino hana hawse ado ahanbada Bs4 Bs6 hawdrenda khoi gi mayam na khangna baro khoi londa da khoi gi Bs habsi karino haiba kanda khoi gi Bs habsi khoi Bharat state haibane sais da khoi government na kamai tabge har kanda khoi gi chana kanglon ama norm sama khoi gi car maker sing adagi bike maker sing the scooter so gari mayam ama khoi gi company mayam lai sing je sais da khoi gi norm sama chana kalon ma moida chana han bedune magi khoi gi gari thauba kanda khoi gi gari ge khoi gi maikhu sida khoi gi kari component sing yawi haibado adugi component sing do reduction tawnana ba sagi khoi gi matam gi matungina khoi gi global warming gi issue se khoi chauna mayok narakpanina khoi gi car maker sing adagi khoi automobile industry sing za hai tare na samna harabada makhoi sing sida government na and khoi sigi level sida sidagi henba yaroi khoi emission je sidagi henba yaroi haina khoi ge khoi na chana kalon ma tham badune ba khoi bs haina hai je Bharat state hai je khoi Europe country da su khoi gi euro haina khoi euro haina khoi smain mo ju chana ba amal lei ba admai tawdana khoi ju bs haina leire ado bs se khoi karam kan dagi how ki har kan da khoi gi 2001 dagi khoi bs 2 adagi 2005 da bs kanon lakre bs3 adagi 2010 da bs4 je implement tawre adagi bs4 je som implement tawraga sagi bs 6 da direct lai si matang da khoi kari gi damak ta khoi bs4 dagi bs6 se bs5 se skip tawramaga bs6 lai se kai no have so amuk explain tawrki go Bs4 dagi direct Bs5 se skip tawramaga Bs6 da hojik lai sigi maram je koi gi samna har kanda koi automobile industry da koi gi chauna koi saitheng ama phangado mai gi economical gi koi gi growth ta sagi gari gi economy am do sajalor Bs4 me am do kana tawraga id salorga mu Bs5 amuk sarakadoi Bs5 saba sida moi chahi gi magi duration je gap se yam 10 badagi ade mu adu ek saba loibaga mu Bs6 amuk sarakadawa sigi gap se yingaga adu di direct Bs6 toina Bs5 6 skip tawramaga Bs6 toina tawuna phare haidana khoi gi automobile industry jingina khoi gi government da hainaraga taknaraga adu di smai tawuna phani habdu tanaraga direct khoi gi Bs6 smai lakhibne ba ado Bs6 ka adagi Bs4 ga mogi khoi Bs4 di skip tawma 6 lakh pagi kana ba se mogi company sing sida yamna sauna manga da udo adagi kitang di kan banga me aduga maruina kari da kana gi har kanda chauna khoi gi global warming da khoi gi reduction mayam ama tawhal la kanda khoi gi chana kanglon chana hanmina khoi gi kana ri se khoi gi men when kana ri se khoi environment ne environment chidai da yam sauna ahongba ma lahale machine samna harba Bs4 dagi Bs6 da lakpaj da kari ahongba engine da kari ahongba lakpage habdo samna harba khoi gi engine sida khoi gi filter add toxin ba adagi moida khoi gi tongan ba khoi gi filter makal khoi engine da ma adagi exhaust rom side ta ama habdi khoi gi engine jida khoi gi refine tawna ba ma adagi mu exhaust taw matam da jo khoi gi moida emission miam do moida phajil laga arrest tawraga thamongna na bagi damakta kaina filter je ani thongna hape ada masi cost di khoi gari gi khoi gi mamal da di yamna khoi gi keno tawdi nati ko yam hengat ba potinate masina khoi keno da petrol gi engine da khoi gi 2 to 5%
गी चांगदा अदगी मु डीजल दना मु 10 to 25 10 to 20 सी चांगदा अखोगी प्राइस है सुमाइना हेंकले अदो मसी सर्विसिंग दजु यामना थोइना काहना एक्सपेंसिव ओइगदबुदि नतेगो सिना मरम ओरगा अदे सिगी अहेनबा सिना कानाबना हेना ngano taw haba tare aduga khoigi emission sida kayam ahongba lake habadudi hoi samna habada petrol dadi khoigi almost madi hanadi hona emission je madi sang siam neme aduna anoba khoigi Bs6 ki sidida magi emission je 25% ki sang je khoi deduct tawe aduga yamna effective oribudi khoigi diesel gi je diesel dadi khoigi almost khoigi 70-80% je pura khoi deduct taweba aduna khoi gi environment da yamna sauna hongba madi sungsoi soidana khoi Bs4 dagi Bs6 lakpa je sina sungsoi soidana khoi environment da kanaba madi oi hauji se khoi gi deadline pi khram matung Bs4 gi gari sadrabani na mayam gi wakhalun sida ai hauji Bs4 gi gari ma khoigi second one khoigi loaning ba mayam lay adagi second one lawraga khoigi bs hujikti bs6 nga toi tholakre adan bs4 ji kana roidra habigi question nama khak mayam na samam na bam su lay de ado masi kaiso kai belaite masi bs6 laksaraga su magi matam piri petrol na khoi 15 years kumba magi matam piri ade diesel na 10 years kumba matam piri masi manung jida throughout masigi matam se khoi phajana Sina bada akai ba kasu leite hena phabadi khoigi petrol da su khoigi Bs6 ki petrol fuel je Bs6 ki ju tholakre ada 6 ki tholak pasida hena phabadi khoigi hana Bs4 ki fuel si naramba gi Bs6 ki fuel si namatam da khoigi emission ju handa doine aduna gari da su hena smoothly drive to da hena nungai ba amasu leigani aduna aina haningi de khoigi gari se free and friendly khoi adum thaubuda kaso akaibal leite habda I myam dai hajani mayam na khoi gi khangning ba amana khoi gi fuel da so khoi gi Bs4 dagi 6 ki ahong ba si ju lakrabani na khoi gi fuel da na kamaina hongi bano habaduna sum hajar ke khoi gi fuel da hongai je khoi fuel sida khoi gi moida yauri ba khoi gi macha am ha tar gi sulfur je sulfur ki sang je hana kogi liter da 50 milligram oirambado kogi Bs6 da onthropa kanda sagi only 50 dagi 10 lomda handaraga sagi petrol gi fuel je deda handarak paneba atumai da una kogi magi jiki sulfur ki sang je handarak pasina maram or kanda kogi emission na sayam sathina hongba do lahalle habatare ne samna habda masi aina haigad baibu seida khoigi mayamna khangning ba mana khoigi Bs4 gi gari sida khoigi Bs6 ki fuel je hapaga sina ba yabra adagi mu Bs6 ki Bs4 ki fuel je mu Bs6 ki gari da sina ba yabra habisi ju hapet samla pam hajaramge khoigi Bs4 ki gari da Bs6 ki fuel je hapaga sina ba di akaiblaite adu khoigi Bs 6 ki gari da Bs4 ki fuel je hapur kanda sagi kuina sinara kanda sagi magi fuel ju da yauri ba mai component khoigi sulfur gi charuk yauri bani na chang yam yaubani na maduna khoigi engine gi saruk ta khoigi akai ba matam khara leraga khoigi character bi khudong sa da ba haiba tari ne engine gi problem lakpa yai aduna masi hujik ayam babudi khoigi keno se fuel se objective Bs6 loina mak poigre adugi sida kachu nungsa thingai leitre da hojik Bs6 ki ayamba loina all over India da Bs6 ki fuel nga toina sina hawramni na si daida koi problem di leitre habiare ado ngasi gi video se swai sida sum mayam da aina kharma khaidi doubt leba kharma khaidi clear oiramagani haina khanjay adubo video sibu nungsibiradi like natraga dislike oirasu kaibilite aigi henna matungda nungaiba mongda mayamgi damakta semna nabagi kano do khoigi dislike like sina maram oira kanda ingonda motive ama khagi hona ningbagi
ꯀꯩꯅꯣꯃꯗꯤ ꯐꯥꯎꯒꯗꯣꯏꯅꯦ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯑꯄꯥꯝꯗꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯀꯃꯦꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯤꯔꯝꯃꯣ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯊꯦꯡꯛ ꯌꯨ